Imphal romdagi mayang Imphal tamna Royal Enfield motorcycle amada lakpa miyoy ani accident thokpadagi miyoy ama leikhidre amana tamthina asokapan nangkhre thaudoga dungarang amasung ngasigi lonaba ahing nongyai matung pung amarom tabada wangoi da thokibane thaudok thopamdagi phangba paw amagi matung inna laibak thiba thaudoga du da leikhidraba adugi mameng thaudem akas kawe masagi chahi kuntaret rom sure amade apopagi mingna thaudem jila ne mahak mayang Imphal thana awang leikaidagi ne leikidraba miyoy aduga punna lakminaba miyoy aduna mayang Imphal konjak maning leikaidagi KH Boris atopaming athoiba chahi kulumdoi apokpagi ming KH tombane mahak phibam thina sokpadagi Imphal gi Rasmedi City gi ICU da laikanani haide makoi anina thauduna lakiba Royal Enfield motorcycle adugi registration number na MN04J6440 ne Thaudoga duga mari lainana Wangwai Police Station na FIR ama lodge tawkre haina so pawasana makhat tari